ꯑꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤꯅ nomenclature of aldehyde and ketone ꯗ ꯇꯧꯔꯁꯤꯀꯣ. nomenclature of aldehyde and ketone. aldehyde का ketone की nomenclature. ना first दा aldehyde हारो उतकी ketone हारो अनीमकता सिगी function group CO सी यावने बको सिगी function group CO सी कई कोई कोई ना carbonyl function group को है बको carbonyl group ना सिगी CO सी aldehyde ओइरो ketone ओइरो अनीमकता यावरने अदुए बता रहे कि क्वेश्चन हम लाने बको aldehyde ओइरो ketone ओइरो carbonyl CO सी याव बता रहे कि कोई कमायना सिना aldehyde नी सिना ketone नी कमायना खंगने है क्वेश्चन लाने बको औना सामुन तारो को सिगी अइना हाइगदब पॉइंट से याम लूब हदि यामना मरुओब पॉइंट ने बको सी खंगद्रब aldehyde ना कनानो ketone ना कनानो सिना आइडेंटिफाई तोबो ngमोब औना सिदि यंगसिको मसाई अनिमकता सिगी कार्बोनिल ग्रुप सी यावनी हाइरे ने कोइन aldehyde ओइबा तारदि कमाय ओइनी सिगी आइदर साइड ऑफ कार्बन सिगी कार्बन सिगी लेफ्ट राइट तो ओइबा याय लेफ्ट तो ओइबा याय लेफ्ट तो ओइबा याय राइट तो ओइबा नन हाइड्रोजन अमा हेक इबगा यारे को सिगी अइना हुजि कायदे इदि राइट साइड ता हाइड्रोजन इदि को नन लेफ्ट साइड ता हाइड्रोजन इदसु याय आइदर साइड ऑफ कार्बन सी कार्बन हेक नाकंदा नन हाइड्रोजन हेक इबगा नन कना तारे aldehyde ओइ खरनेब यानरे को अन aldehyde की फंक्शन ग्रुप से कनानो हाइबा तारगदि सी स्ट्रक्चर की फॉर्म दा सुमाइन इदसु यारे और राइट लेफ्ट साइड ता हाइड्रोजन इरगा सुमाइन इरसु यारे और कंडेंस फॉर्म दना CHO हाइन इदसु यारे सिगी सीक्वेंस कायबा यादे को नना COH हाइबा इबा यादे सी लाले औना aldehyde की फंक्शन ग्रुप कनानो हाइरगदि सिगी CHO सी हाइगदब यारे को अदुगा ketone की फंक्शन ग्रुप कनानो हाइरगदि सिगी CO सी ओरनेब ketone की फंक्शन ग्रुप न कना ओरनी CO सी स्ट्रक्चर की फॉर्म न सुमाइन इरनी दुगा कंडेंस फॉर्म दना सुमाइन इरनेब यारे को अदुए बतारगदि मुन्ना तारो को अइना ngसाई aldehyde ओइरो ketone ओइरो सी यावरनी हाइरे सिगी कार्बोनिल ग्रुप से औना हेक लेफ्ट साइड तो ओइगेरा राइट साइड तो ओइगेरा हाइड्रोजन इबा तारग aldehyde ओइरमिना नंगी फर्स्ट मेंबर ऑफ ketone से कार्बन क्या यावनी हाइबा तारगदि कार्बन अहुम दगी होगने फर्स्ट मेंबर ऑफ ketone मरमदि नन सिदा हाइड्रोजन इरे खले aldehyde तारे चुमिको औना सिदा इद्रगसु न लेफ्ट साइड ते इरे खले और सिसु कना तागरनी aldehyde तागरने सी कार्बन ओइबा या हाइड्रोजन ओइबा या को औना नंगी ketone सेमगे हारगदि आइदर साइड ऑफ कार्बन कना ओइबा दरकार ताय कार्बन ओइबा दरकार ताय सिगी कार्बन की आइदर साइड से अनिमक कार्बन ओइबा दरकार ताय औना सी कना तारानी ketone तारानी को औना ketone की फंक्शन ग्रुप हाइबा तारगदि CO अदुगा फर्स्ट मेंबर ऑफ ketone हाइबा तारगदि कार्बन अहुम दगी स्टार्ट तौगने यारे को अदुगा होरे nomenclature ममिंग थोंबा मतमदा aldehyde की suffix सिना AL तागदब को अदुगा ketone की suffix सिना ONE on तागदब वन है पानो को on ONE on औना कोइना फर्स्ट मेंबर ऑफ aldehyde सेम गी खले फर्स्ट मेंबर ऑफ aldehyde हारगदि कार्बन क्या यावनी अमकते यावनी को औना कार्बन अमा से नना aldehyde की फंक्शन ग्रुप इबगा सी aldehyde तारे को सिदा कार्बन अमा यावथोखरमी और कार्बन ये कोइबदा बॉन्ड क्या
ꯂꯩꯒꯅꯤ ꯍꯥꯏ ꯃꯔꯤ ꯂꯩꯅꯤ ꯍꯥꯏꯀꯣ ꯃꯔꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯅ ꯁꯦꯝꯗꯣꯏꯁꯤ ꯀꯅꯥꯅꯣ ꯐꯥꯔꯁ ꯃꯦꯝꯕꯔ ꯍꯥꯏꯔꯒꯗꯤ ꯀꯥꯔꯕꯣꯟ ꯑꯃꯈꯛꯇ ꯑꯦꯜꯗꯤꯍꯥꯏꯠꯀꯤ ꯑꯗꯨꯅ ꯁꯤꯗ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯑꯣꯏꯅ ꯂꯥꯛꯑꯅꯦꯕꯀꯣ ꯁꯤꯅ ꯏꯁꯇ꯭ꯔꯛꯆꯔ ꯐꯣꯝ ꯂꯩꯔꯦ ꯑꯗꯨꯒ ꯀꯟꯗꯦꯟꯁ ꯐꯣꯝꯗꯗꯤ ꯑꯩ ꯉꯁꯥꯏ CH4ꯁꯤ ꯄꯨꯂꯞꯅ ꯏꯒꯗꯕꯅꯦ ꯑꯗꯣ ꯁꯤꯒꯤ CH6ꯒ ꯁꯤꯒꯤ ꯀꯃꯟ ꯅꯦꯝ ꯀꯣ IUPAC ꯅꯦꯝ ꯀꯃꯟ ꯅꯦꯝꯁꯤꯅ ꯐꯣꯔꯃꯦꯜꯗꯤꯍꯥꯏꯠ ꯀꯧꯋꯦꯕꯀꯣ ꯀꯩ ꯀꯧꯋꯦꯕ ꯐꯣꯔꯃꯦꯜꯗꯤꯍꯥꯏꯠ ꯑꯗꯨꯒ IUPAC ꯅꯦꯝꯁꯤꯅ ꯀꯥꯔꯕꯣꯟ ꯑꯃ ꯌꯥꯎꯔꯝꯃꯤꯅ ꯃꯦꯠ ꯑꯗꯨꯅ ꯀꯥꯔꯕꯣꯟ ꯅꯠꯇ꯭ꯔꯒꯁꯨ ꯀꯥꯔꯕꯣꯟ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯃꯔꯛꯇ ꯁꯤꯡꯒꯜ ꯑꯗꯨꯝ ꯂꯩꯔꯝꯃꯤꯅ ꯁꯤꯁꯨ ꯑꯜꯀꯦꯟꯅꯤ ꯀꯟꯁꯤꯗꯔ ꯇꯧꯔꯅꯤꯀꯣ AN ꯑꯜꯀꯦꯟꯒꯤ ꯗꯦꯟ ꯁꯐꯤꯁ ꯀꯅꯥꯅꯣ AL ꯃꯤꯊꯥꯅꯦꯜ ꯀꯧꯅꯦꯕ ꯑꯗꯨꯕꯨ ꯁꯤꯒꯤ ꯐꯥꯔꯁ ꯃꯦꯝꯕꯔ ꯑꯣꯐ ꯑꯦꯜꯗꯤꯍꯥꯏꯠꯁꯤꯗꯤ ꯃꯥꯒꯤ ꯀꯃꯟ ꯅꯦꯝꯁꯤꯅ IUPAC ꯅꯦꯝꯗꯒꯤ ꯍꯦꯟꯅ ꯄꯣꯄꯨꯂꯔ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯀꯃꯟ ꯅꯦꯝꯁꯤ ꯑꯣꯏꯅ ꯃꯥꯔꯛ ꯇꯧꯁꯤꯜꯂꯒꯦ ꯗꯦꯟ ネꯛꯁꯇ ꯁꯦꯀꯦꯟ ꯃꯦꯝꯕꯔ ꯑꯣꯐ ꯑꯦꯜꯗꯤꯍꯥꯏꯠ ꯁꯦꯝꯃꯦꯀꯣ ꯑꯦꯜꯗꯤꯍꯥꯏꯠ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯤꯗ CHOC ꯐꯪꯁꯟ ꯒ꯭ꯔꯨꯞ ꯌꯥꯎꯔꯅꯤ ꯁꯦꯀꯦꯟ ꯃꯦꯝꯕꯔ ꯍꯥꯏꯔꯒꯗꯤ ꯀꯥꯔꯕꯣꯟ ꯀꯌꯥ ꯌꯥꯎꯍꯟꯕ ꯃꯊꯧ ꯇꯥꯏ 2 ꯌꯥꯎꯍꯟꯕ ꯃꯊꯧ ꯇꯥꯏꯀꯣ ꯑꯗꯨꯅ ꯁꯤꯗ ꯀꯥꯔꯕꯣꯟ 2 ꯑꯗꯨꯗꯤ ꯁꯤꯗ ꯀꯥꯔꯕꯣꯟ 2 ꯁꯨꯔꯦꯀꯣ ꯁꯤꯗ 1 ꯁꯤꯗ 2 ꯗꯦꯟ ꯁꯤꯗ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯀꯌꯥ ꯂꯥꯛꯑꯅꯤ 3 ꯍꯣꯔꯦꯟ ꯅꯝꯕꯔꯤꯡ ꯄꯤꯕ ꯃꯇꯝꯗꯗꯤ ꯅꯪꯒꯤ ꯀ꯭ꯂꯥꯁ 10 ꯁ꯭ꯇꯦꯟꯗꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯜꯋꯦꯁ ꯇꯥꯏꯝ ꯁꯤꯒꯤ ꯐꯪꯁꯟ ꯒ꯭ꯔꯨꯞ ꯑꯣꯏꯔꯤꯕ ꯀꯥꯔꯕꯣꯟꯁꯦ ꯑꯦꯜꯗꯤꯍꯥꯏꯠꯀꯤ ꯐꯪꯁꯟ ꯒ꯭ꯔꯨꯞ ꯑꯣꯏꯔꯤꯕ ꯀꯥꯔꯕꯣꯟꯁꯤꯗ ꯀꯥꯔꯕꯣꯟ ꯅꯝꯕꯔ 1 ꯄꯤꯌꯣꯕ ꯅꯪꯒꯤ ꯀ꯭ꯂꯥꯁ 10ꯒꯤ ꯁ꯭ꯇꯦꯟꯗꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯗꯤ ꯁꯤꯗ ꯄꯨꯟꯅ ꯀꯥꯔꯕꯣꯟ ꯀꯌꯥ ꯌꯥꯎꯔꯦ ꯍꯥꯟꯅ ꯀꯃꯟ ꯅꯦꯝ ꯍꯥꯟꯅ ꯌꯦꯡꯉꯁꯤꯀꯣ ꯀꯃꯟ ꯅꯦꯝ ꯑꯗꯨꯒ ꯀꯣꯟꯕꯒꯤꯁꯤꯅ IUPAC ꯅꯦꯝ ꯌꯥꯕ꯭ꯔꯥ ꯑꯗꯨꯗꯤ ꯁꯤꯒꯤ ꯀꯥꯔꯕꯣꯟ ꯀꯌꯥ ꯌꯥꯎꯔꯦ 2 ꯒꯤ ꯋꯥꯔ ꯔꯨꯠꯇꯤ ꯀꯩ ꯇꯥꯔꯅꯤ 8 ꯁꯨ ꯀꯥꯔꯕꯣꯟ ꯃꯔꯛꯇ ꯀꯅꯥ ꯂꯩꯔꯦ ꯁꯤꯡꯒꯜ ꯕꯣꯟ ꯑꯗꯨ ꯑꯜꯀꯦꯟ ꯇꯥꯔꯦꯀꯣ ꯑꯜꯀꯦꯟꯅꯤꯅ AN ꯗꯦꯟ ꯑꯦꯜꯗꯤꯍꯥꯏꯠꯀꯤ ꯁꯐꯤꯛꯁ ꯀꯅꯥꯅꯣ AL ꯅꯤꯀꯣ ꯑꯗꯨꯅ ꯁꯤꯗ ꯏꯊꯥꯅꯦꯜ ꯍꯥꯏꯅꯦꯕ ꯑꯗꯨꯒ ꯀꯃꯟ ꯅꯦꯝꯁꯤꯅ ꯑꯦꯁꯤꯇꯦꯜꯗꯤꯍꯥꯏꯠ ꯀꯧꯔꯛꯇꯧꯕ ꯑꯦꯁꯤꯇꯦꯜꯗꯤꯍꯥꯏꯠ ꯑꯗꯨꯅ ꯁꯤꯗꯁꯨ ꯀꯃꯟ ꯅꯦꯝꯒ IUPAC ꯅꯦꯝꯒ ꯀꯅꯥꯅ ꯍꯦꯟꯅ ꯄꯣꯄꯨꯂꯔ ꯑꯣꯏ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯀꯃꯟ ꯅꯦꯝꯁꯤꯅ ꯍꯦꯟꯅ ꯄꯣꯄꯨꯂꯔ ꯑꯣꯏꯒꯅꯦꯕ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯅꯝꯕꯔꯤꯡ ꯊꯣꯟꯕꯗꯤ ꯑꯩ ꯉꯁꯥꯏꯗꯣ ꯐꯪꯁꯟ ꯒ꯭ꯔꯨꯞ ꯑꯣꯏꯔꯤꯕ ꯑꯦꯜꯗꯤꯍꯥꯏꯠꯀꯤ ꯀꯥꯔꯕꯣꯟꯁꯤꯗ ꯑꯣꯜꯋꯦꯁ ꯇꯥꯏꯝ ꯅꯝꯕꯔ 1 ꯄꯤꯌꯨ ꯅꯪꯒꯤ ꯁ꯭ꯇꯦꯟꯗꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯀ꯭ꯂꯥꯁ 10ꯒꯤ ꯁ꯭ꯇꯦꯟꯗꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯇꯣꯞꯄ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯌꯦꯡꯉꯁꯤꯀꯣ ꯑꯩꯁꯤꯗ CL ꯇꯞꯄꯦ ꯑꯗꯨꯗꯤ ꯅꯝꯕꯔꯤꯡ ꯀꯅꯥꯗꯩ ꯍꯧꯅꯤ ꯁꯤꯗꯒꯤ ꯍꯧꯔꯅꯤꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯗꯣ ꯐꯪꯁꯟ ꯒ꯭ꯔꯨꯞ ꯀꯥꯔꯕꯣꯟꯁꯤꯗꯒꯤ ꯅꯝꯕꯔ 1 ꯄꯤꯌꯨ 1 2 3 4 ꯑꯗꯨꯗꯤ 3ꯗ ꯀꯅꯥ ꯇꯥꯔꯦ ꯀ꯭ꯂꯣꯔꯤꯟ ꯅꯞꯄꯦꯀꯣ ꯑꯗꯨꯅ 3 ꯀ꯭ꯂꯣꯔꯣ IUPAC ꯅꯦꯝꯗ ꯗꯦꯟ ꯂꯣꯡꯒꯦꯁ ꯆꯦꯟ ꯀꯥꯔꯕꯣꯟ ꯀꯌꯥꯒꯤ ꯆꯦꯟꯅꯣ ꯁꯤꯗ 3ꯒꯤ ꯆꯦꯟꯅꯤꯀꯣ ꯑꯗꯨꯅ ꯋꯥꯔ ꯔꯨꯠ ꯀꯩ ꯇꯥꯔꯅꯤ ꯕ꯭ꯌꯨꯠ ꯗꯦꯟ ꯀꯥꯔꯕꯣꯟ ꯃꯔꯛꯇ ꯀꯩ ꯂꯩ ꯁꯤꯡꯒꯜ ꯕꯣꯟ ꯂꯩꯔꯦꯀꯣ ꯑꯜꯀꯦꯟ ꯇꯥꯔꯦ ꯑꯗꯨꯗꯤ AN ꯗꯦꯟ ꯑꯦꯜꯗꯤꯍꯥꯏꯠꯀꯤ ꯁꯐꯤꯛꯁ ꯀꯩꯅꯣ AL ꯀꯣ ꯑꯗꯨꯅ ꯁꯤꯗ AL ꯍꯥꯞꯄꯅꯤ 3 ꯀ꯭ꯂꯣꯔꯣ ꯕ꯭ꯌꯨꯇꯥꯅꯦꯜ ꯀꯧꯔꯗꯧꯕ ꯌꯥꯅꯔꯦꯀꯣ ꯗꯦꯟ ꯀꯤꯇꯣꯟꯗ ꯑꯃꯨꯛ ꯂꯥꯛꯑꯁꯤ ꯑꯩ ꯉꯁꯥꯏ ꯐꯥꯔꯁ ꯃꯦꯝꯕꯔ ꯑꯣꯐ ꯀꯤꯇꯣꯟ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯥꯔꯕꯣꯟ 3 ꯌꯥꯎꯅꯤ ꯍꯥꯏꯀꯣ ꯑꯗꯨꯅ ꯀꯥꯔꯕꯣꯟ 3 ꯀꯤꯇꯣꯟꯒꯤ ꯐꯪꯁꯟ ꯒ꯭ꯔꯨꯞ CO ꯂꯩꯔꯦ ꯁꯤꯁꯨ ꯀꯥꯔꯕꯣꯟ ꯁꯤꯁꯨ ꯀꯥꯔꯕꯣꯟ
ꯐꯥꯔꯁꯇ ꯁꯤꯒꯤ ꯀꯃꯟ ꯅꯦꯝ, ꯑꯗꯨꯒ IUPAC ꯅꯦꯝ. ꯁꯤꯗ ꯌꯦꯡꯉꯨ, ꯑꯩꯈꯣꯏꯅ ꯀꯤꯇꯣꯟꯒꯤ ꯑꯣꯏꯅ ꯅꯝꯕꯔꯤꯡ ꯇꯧꯕ ꯃꯇꯝꯗ ꯁꯤꯒꯤ ꯐꯪꯁꯟ ꯒ꯭ꯔꯨꯞ ꯀꯥꯔꯕꯣꯟꯁꯦ, ꯁꯤꯒꯤ ꯐꯪꯁꯟ ꯒ꯭ꯔꯨꯞ ꯑꯣꯏꯔꯤꯕ ꯀꯥꯔꯕꯣꯟꯁꯦ ꯁꯤꯗ ꯂꯦꯁ ꯅꯝꯕꯔ ꯇꯥꯍꯜꯂꯣꯕ. ꯑꯗꯨꯅ ꯁꯤꯒꯤ ꯑꯩꯒꯤ ꯒꯤꯕꯟ ꯀꯝꯄꯥꯎꯟꯁꯤꯗꯤ ꯅꯪ ꯂꯦꯐꯇꯒꯤ ꯊꯤꯔꯣ ꯔꯥꯏꯠꯇꯒꯤ ꯊꯤꯔꯣ ꯀꯥꯔꯕꯣꯟ ꯅꯝꯕꯔ 2ꯗ ꯑꯗꯨꯝ ꯇꯥꯔꯅꯦꯕ. ꯂꯦꯐꯇꯒꯤ ꯊꯤꯔꯝꯕꯗ 1 2 3, ꯔꯥꯏꯠꯇꯒꯤ ꯊꯤꯔꯁꯨ ꯀꯥꯔꯕꯣꯟ ꯅꯝꯕꯔ 2ꯗ ꯇꯥꯔꯅꯤꯀꯣ. 1 2 3 ꯑꯗꯨꯅ ꯑꯥꯏꯗꯔ ꯁꯥꯏꯗꯇꯩ ꯊꯤꯕ ꯌꯥꯔꯦ. ꯑꯗꯨꯒ ꯀꯤꯇꯣꯟꯒꯤ ꯀꯦꯁꯇꯗꯤ ꯅꯪꯒꯤ ꯐꯪꯁꯟ ꯒ꯭ꯔꯨꯞ ꯀꯥꯔꯕꯣꯟꯁꯤꯅ ꯀꯥꯔꯕꯣꯟ ꯅꯝꯕꯔ 2 ꯄꯣꯖꯤꯁꯟꯗ ꯂꯩꯔꯝꯃꯕ, ꯑꯗꯨꯗꯤ ꯀꯤꯇꯣꯟꯒꯤ ꯑꯣꯏꯅꯗꯤ ꯃꯥꯒꯤ ꯄꯣꯖꯤꯁꯟꯗꯣ ꯃꯦꯟꯁꯟ ꯇꯧꯗ꯭ꯔꯁꯨ ꯌꯥꯏꯑꯕ. ꯑꯗꯨꯅ ꯁꯤꯗ ꯌꯦꯡꯉꯨ, ꯁꯤꯒꯤ ꯀꯃꯟ ꯅꯦꯝ ꯁꯤꯗꯤ ꯑꯦꯁꯤꯇꯣꯟ ꯀꯧꯔꯦꯀꯣ. ꯑꯦꯁꯤꯇꯣꯟ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯅꯦꯜ ꯄꯣꯂꯤꯁ ꯔꯤꯃꯨꯚꯔ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩꯗꯣ, ꯑꯦꯁꯤꯇꯣꯟꯗꯣ. IUPAC ꯅꯦꯝꯗꯤ ꯀꯥꯔꯕꯣꯟ ꯄꯨꯟꯅ ꯀꯌꯥ ꯌꯥꯎꯏ? 3 ꯌꯥꯎꯏꯀꯣ. ꯑꯗꯨꯅ 3ꯒꯤ ꯋꯥꯔꯗ ꯔꯨꯠꯇꯤ ꯄ꯭ꯔꯣꯞ, ꯌꯥꯔꯦꯀꯣ. ꯗꯦꯟ ꯀꯥꯔꯕꯣꯟ ꯃꯔꯛꯇ ꯀꯩ ꯂꯩ? ꯁꯤꯡꯒꯜ ꯕꯣꯟ, ꯑꯗꯨꯅ AN. ꯗꯦꯟ ꯁꯤꯒꯤ ꯐꯪꯁꯟ ꯒ꯭ꯔꯨꯞꯁꯤ ꯀꯥꯔꯕꯣꯟ ꯅꯝꯕꯔ ꯀꯌꯥꯗ ꯌꯥꯎꯏ? 2ꯗ. ꯑꯗꯣ ꯑꯇꯣꯞꯄꯒꯤꯗꯤ ꯁꯤꯗ 2 ꯍꯥꯏꯗꯅ ꯃꯦꯟꯁꯟ ꯇꯧꯐꯝ ꯊꯣꯛꯑꯦꯕ. ꯑꯗꯨꯕꯨ ꯀꯤꯇꯣꯟꯗꯗꯤ ꯑꯗꯨꯒꯤ ꯔꯤꯂꯦꯛꯁꯦꯁꯟ ꯂꯩꯀꯣ, ꯍꯥꯏꯅꯗꯦꯕꯀꯣ. 2 ꯐꯥꯎꯕ ꯔꯤꯂꯦꯛꯁꯦꯁꯟ ꯂꯩ. ꯑꯗꯨꯅ ꯀꯥꯔꯕꯣꯟ ꯅꯝꯕꯔ 2ꯒꯤ ꯄꯣꯖꯤꯁꯟꯁꯤ ꯃꯦꯟꯁꯟ ꯇꯧꯗꯕꯤꯗ ꯗꯥꯏꯔꯦꯛ ꯁꯐꯤꯛꯁ ꯂꯥꯛꯑꯅꯦꯕ. ꯑꯗꯨꯅ ONE. IUPAC ꯅꯦꯝꯁꯤꯅ ꯀꯩ ꯀꯧꯔꯅꯤ? ꯄ꯭ꯔꯣꯄꯥꯅꯣꯟ ꯍꯥꯏꯔꯅꯦꯕ. ꯁꯤꯗꯁꯨ ꯀꯤꯇꯣꯟꯗꯁꯨ ꯁꯤꯒꯤ ꯀꯝꯄꯥꯎꯟꯁꯤꯒꯤ ꯀꯃꯟ ꯅꯦꯝꯁꯤꯒ IUPAC ꯅꯦꯝꯒ ꯀꯃꯟ ꯅꯦꯝꯁꯤꯅ ꯍꯦꯟꯅ ꯄꯣꯄꯨꯂꯔ ꯑꯣꯏꯌꯦꯕꯀꯣ. ꯑꯗꯨꯅ ꯑꯦꯁꯤꯇꯣꯟ ꯁꯨꯃꯥꯏꯅ. ꯑꯇꯣꯞꯄ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯌꯦꯡꯉꯁꯤꯀꯣ. ꯁꯤꯗ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯈꯜꯂꯣ. ꯑꯗꯨꯗꯤ ꯁꯤ ꯂꯣꯡꯒꯦꯁ ꯆꯦꯟ ꯀꯥꯔꯕꯣꯟꯁꯤ ꯀꯔꯝꯕ ꯆꯦꯟ ꯑꯣꯏꯔꯅꯤ? ꯁꯤꯒꯤꯁꯤꯅ ꯂꯣꯡꯒꯦꯁ ꯆꯦꯟꯗꯤ ꯑꯗꯨꯝ ꯑꯣꯏꯔꯅꯤ. ꯌꯥꯕ꯭ꯔꯥ? ꯍꯧꯖꯤꯛ ꯅꯝꯕꯔꯤꯡꯁꯦ ꯂꯦꯐꯇꯩ ꯊꯣꯟꯒꯗ꯭ꯔꯥ ꯔꯥꯏꯠꯇꯩ ꯊꯣꯟꯒꯗ꯭ꯔꯥ ꯌꯦꯡꯉꯣꯀꯣ. ꯁꯣ ꯅꯝꯕꯔꯤꯡꯁꯦ ꯂꯦꯐꯇꯩ ꯊꯤꯔꯝꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯁꯤꯒꯤ ꯐꯪꯁꯟ ꯒ꯭ꯔꯨꯞ ꯑꯣꯏꯔꯤꯕ CO ꯁꯤ ꯀꯥꯔꯕꯣꯟ ꯅꯝꯕꯔ ꯀꯌꯥꯗ ꯌꯥꯎꯏ ꯌꯦꯡꯁꯤꯀꯣ. 1 2 3 4 5 6. ꯑꯗꯨꯒ ꯔꯥꯏꯠꯇꯩ ꯊꯤꯔꯝꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯁꯤꯒꯤ ꯐꯪꯁꯟ ꯒ꯭ꯔꯨꯞ ꯑꯣꯏꯔꯤꯕ CO ꯁꯤ ꯀꯥꯔꯕꯣꯟ ꯅꯝꯕꯔ ꯀꯌꯥꯗ ꯌꯥꯎꯅꯤ? 1 2 3 4 5 6. ꯑꯗꯨꯅ ꯔꯥꯏꯠꯇꯩ ꯊꯤꯕ ꯇꯥꯔꯒꯗꯤ 3ꯗ ꯌꯥꯎꯔꯝꯃꯤꯅ ꯁꯤꯅ ꯆꯨꯝꯕꯅꯦꯕꯀꯣ. ꯑꯗꯨꯒ ꯑꯩ ꯉꯁꯥꯏ ꯂꯦꯐꯇꯒꯤ ꯔꯦꯠ ꯅꯝꯕꯔꯤꯡ ꯄꯤꯁꯤꯅ ꯂꯥꯜꯂꯅꯤ. ꯑꯗꯨꯅ ꯕ꯭ꯂꯨꯁꯤꯅ ꯆꯨꯝꯃꯦꯀꯣ. ꯌꯦꯡꯉꯁꯤ. ꯑꯗꯨꯗꯤ ꯕ꯭ꯂꯨꯅ ꯆꯨꯝꯕ ꯇꯥꯔꯒꯗꯤ 4ꯗ ꯀꯅꯥ ꯇꯥꯔꯦ? ꯕ꯭ꯔꯣꯃꯣ ꯕ꯭ꯔꯥꯟꯁ. ꯑꯗꯨꯅ 4 ꯕ꯭ꯔꯣꯃꯣ. ꯌꯥꯕ꯭ꯔꯥ? ꯑꯗꯨꯒ ꯀꯥꯔꯕꯣꯟ ꯄꯨꯟꯅ ꯀꯌꯥꯅꯣ? 3. 3ꯒꯤ ꯋꯥꯔꯗ ꯔꯨꯠꯇꯤ ꯍꯦꯛꯁ. ꯗꯦꯟ ꯀꯥꯔꯕꯣꯟ ꯃꯔꯛꯇ ꯀꯩ ꯂꯩ? ꯁꯤꯡꯒꯜ ꯕꯣꯟ ꯂꯩꯀꯣ. ꯑꯗꯨꯅ AN. ꯁꯤꯒꯤ ANꯁꯦ ꯁꯥꯇ꯭ꯔꯁꯤꯡꯅ ꯍꯦꯛ ꯀꯥꯎꯒꯟꯕꯅꯤꯀꯣ. ꯅꯦꯛꯁꯇ ꯁꯤꯒꯤ ꯐꯪꯁꯟ ꯒ꯭ꯔꯨꯞ ꯑꯣꯏꯔꯤꯕ ꯐꯪꯁꯟ ꯒ꯭ꯔꯨꯞꯁꯤ ꯀꯥꯔꯕꯣꯟ ꯅꯝꯕꯔ ꯀꯌꯥꯗꯅꯣ? 3ꯗ. ꯑꯗꯨꯅ ꯍꯦꯛꯁꯦꯟ 3. ꯀꯤꯇꯣꯟꯒꯤ suffixe ONE. ꯑꯗꯨꯅ 4 ꯕ꯭ꯔꯣꯃꯣ ꯍꯦꯛꯁꯦꯟ 3 ON ꯑꯣꯏꯒꯗꯕ. ꯁꯤꯅ ꯀꯤꯇꯣꯟꯒꯤ. ꯂꯥꯁ ꯑꯣꯏꯅ ꯑꯩꯅ ꯃꯃꯥꯡ ꯀ꯭ꯂꯥꯁꯇ ꯍꯥꯏꯈꯤꯕꯗꯣ, ꯅꯪꯒꯤ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯀꯣꯔꯗꯤꯡ ꯑꯥꯏꯁꯣꯃꯔꯁꯦ 2 ꯇꯝꯃꯤ. ꯄꯣꯖꯤꯁꯟ ꯑꯥꯏꯁꯣꯃꯔ ꯍꯥꯏꯕ ꯑꯃꯒ ꯏꯁꯇ꯭ꯔꯛꯆꯔꯦꯜ ꯑꯥꯏꯁꯣꯃꯔ ꯍꯥꯏꯕ ꯑꯃꯒ ꯇꯝꯃꯤꯀꯣ. ꯄꯣꯖꯤꯁꯟ ꯑꯥꯏꯁꯣꯃꯔ ꯍꯥꯏꯔꯒꯅ ꯑꯩꯅ ꯀꯃꯥꯏꯅ ꯗꯤꯐꯥꯏꯟ ꯇꯧꯈꯤ? ꯅꯪꯒꯤ ꯑꯥꯏꯁꯣꯃꯔꯗ ꯄꯣꯖꯤꯁꯟ ꯑꯣꯐ ꯐꯪꯁꯟ ꯒ꯭ꯔꯨꯞ, ꯗꯕꯜ ꯑꯣꯔ ꯇ꯭ꯔꯤꯄꯜ ꯕꯣꯟ, ꯑꯗꯒꯤ ꯕ꯭ꯔꯥꯟꯁꯀꯤ ꯄꯣꯖꯤꯁꯟ ꯅꯠꯇ꯭ꯔꯒ ꯁꯕꯁꯇꯤꯇ꯭ꯌꯨꯌꯦꯟꯒꯤ ꯄꯣꯖꯤꯁꯟ ꯈꯦꯠꯅꯕ ꯇꯥꯔꯒꯗꯤ ꯄꯣꯖꯤꯁꯟ ꯑꯥꯏꯁꯣꯃꯔ ꯍꯥꯏꯒꯤ. ꯏꯁꯇ꯭ꯔꯛꯆꯔꯦꯜ ꯑꯥꯏꯁꯣꯃꯔ ꯍꯥꯏꯔꯒꯅ ꯅꯪꯒꯤ ꯃꯦꯟ ꯆꯦꯟꯗꯣ ꯑꯗꯨꯗ ꯈꯦꯠꯅꯕ ꯇꯥꯔꯒꯗꯤ ꯏꯁꯇ꯭ꯔꯛꯆꯔꯦꯜ ꯑꯥꯏꯁꯣꯃꯔ ꯍꯥꯏꯈꯤꯕꯅꯤꯀꯣ.
ꯑꯗꯨꯗ ꯇꯥꯏꯝ ꯃꯇꯝꯗꯨꯗ ꯑꯩꯅ ꯍꯥꯏꯈꯤꯕꯅꯤ ꯐꯪꯁꯟ ꯑꯥꯏꯁꯣꯃꯔ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯒꯅꯤ ꯍꯥꯏꯗ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯀ꯭ꯂꯥꯁ 10ꯒꯤ ꯕꯣꯔꯗꯀꯤ ꯁꯤꯂꯦꯕꯁꯇꯗꯤ ꯄꯟꯗꯕꯀꯣ ꯑꯗꯨꯒ ꯄ꯭ꯔꯤꯚꯤꯌꯁ ꯏꯌꯔꯗꯗꯤ ꯍꯪꯕ ꯌꯥꯎꯈ꯭ꯔꯕ ꯗꯥꯏꯔꯦꯛ ꯍꯪꯕ ꯃꯇꯝꯗ ꯗꯥꯏꯔꯦꯛ ꯐꯪꯁꯟ ꯑꯥꯏꯁꯣꯃꯔꯅꯤ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯗꯨꯅ ꯐꯪꯁꯟ ꯑꯥꯏꯁꯣꯃꯔ ꯍꯥꯏꯔꯒꯗꯤ ꯑꯩ ꯁꯤꯗ ꯍꯥꯏꯐꯦꯠ ꯏꯔꯛꯀꯦꯀꯣ ꯁꯤꯗ ꯐꯪꯁꯅꯦꯜ ꯑꯥꯏꯁꯣꯃꯔ ꯑꯗꯨꯅ ꯑꯥꯏꯁꯣꯃꯔ ꯍꯥꯏꯔꯃꯤꯅ ꯃꯣꯂꯤꯀꯨꯂꯔ ꯐꯣꯔꯃꯨꯂꯥ ꯆꯞ ꯃꯥꯟꯅꯔꯅꯤꯀꯣ ꯑꯗꯨꯒ ꯐꯪꯁꯅꯦꯜ ꯍꯥꯏꯔꯃꯤꯅ ꯀꯃꯥꯏꯅ ꯑꯣꯏꯅꯤ ꯃꯣꯂꯤꯀꯨꯂꯔ ꯐꯣꯔꯃꯨꯂꯥꯗꯤ ꯆꯞ ꯃꯥꯟꯅꯕ ꯑꯗꯨꯒ ꯐꯪꯁꯟ ꯒ꯭ꯔꯨꯞꯇ ꯈꯦꯠꯅꯔꯗꯕ ꯌꯦꯡꯉꯁꯤꯀꯣ ꯗꯤꯐꯤꯅꯤꯁꯟ ꯏꯔꯒꯦ compound having same molecular formula से MFI इरगेको molecular formula but different functional group औना एल्डिहाइड का कीटोन गसी always time functional isomer होइगनेबको तोबददी at least carbon क्यादगी start तोबम थोई अहुमदगी तोबम थोएबो ममदि कइगिनो first member of ketone दो carbon अहुमदगी start तोबगीको औना एल्डिहाइड का कीटोन गसी always time amana amagi functional isomer होइगनेबो जिदि येंगो सुमाय येंगसिको अइसिदा एल्डिहाइड सेमगे एल्डिहाइड कार्बन अहुमगी एल्डिहाइड सेमसिको सुमायना सेमे अदिसिदा हाइड्रोजन क्या लाआनी सिदा अहुम लाआनी सिदा अनि लाआनी को ओना सिगी मोलिकुलर फॉर्मूला येंगसि कीटोन जो सेमसिको कार्बन अहुमगी सी सेमे फर्स्ट मेंबर ऑफ कीटोन सिदा हाइड्रोजन क्या लाकनी अहुम सिदा क्या लाकनी अहुम सिगी कंपाउंड सिदा पुन्ना कार्बन क्या नो अहुम हाइड्रोजन क्या नो काउंट तौरसिको सिदा अहुम मरी मंगा तरुक हाइड्रोजन तरुक देन ऑक्सीजन अमा सोमदसु कार्बन अहुम देन हाइड्रोजन तरुक ऑक्सीजन अमा यारेको औना अनिसी येंगो अनिसी मोलिकुलर फॉर्मूला हायरे कना तवरे C3H6O सोमदसु C3H6O औना कंपाउंड से मोलिकुलर फॉर्मूला चप मानरे अदुबु फंक्शन ग्रुप ती तोंगान तोंगाले अमना CHO अमना कना CO ग्रुप ता अमना एल्डिहाइड फंक्शन ग्रुप ने अमना कीटोन फंक्शन ग्रुप ने अमना अनिसी कई तारानी फंक्शन आइसोमर कौनेबको अमना अदुगा याम मरु ओइबा अमा एल्डिहाइड ओइरो कीटोन ओइरो को सिगी एग्जांपल दा C3H6O ने नंगनी येंदोइसे सिदि येंगो सिदा फोकस तौरो सिकना ताई C3H6 से अल्किन की फॉर्मूला फॉलो तौब्रा अल्केन तौब्रा अल्काइन तौब्रा येंगो C3H6 ओइबा तारगदी अल्किन फॉलो तौरंगनिको औना अल्किन दा O नपमबको और मैक्सिमम टाइम आइदा एल्डिहाइड नत्रगना कीटोन ओरने एरेको सपोज C4H8 हाइरो सिसु अल्किन लेरेको अल्किन की फॉर्मूला CnH2CN सैटिस्फाई होएबको सिदा O नपमबा और आइदर एल्डिहाइड नत्र कीटोन ओरंगने यानरेको सिना एल्डिहाइड एंड कीटोन की नोमेनक्लेचर अदुगा मोइसी फंक्शन आइसोमर ओइगने हाइबदुगी मतांदको परेंगा सिगिदि सिदि लोइसिलसिको थैंक यू।